ngasi numida wairam phongkhiba tuan Manipuri sifungsingdagi maruoibi I pausing miyamna thamjagi ahanbada Kangleipaki Maira Newsdagi khongasarga Chief Minister N Biren lusingduna ngasi Bijoy Diwasgi thoram pangdokre Maraibaki damakta kathoktuna thabak tawkhiba Manipurgi lanmisingi khubam ama sanaba lengangna lupa crore ahum kaithoktuna thabak paikhatpa hore Chief Minister Mamalebak Manipurgi damak kathokpa magaloinana thabak tawkhiba Manipurgi thauna faraba lanmisingi oiba ningsing khubam ama Manipur lengangna sanapgi damak lupa crore ahum kaithoktuna thabak paikhatpa hore khubam asi mathang sei English singaniga kunga humdagi January kunga truk phawgi manungda loisinana bo hotnaragani haina Chief Minister N Biren phongdokre wapam asi state ki thakta pangthokpa Bijoy Diwasgi thoramda Chief Minister na phongdokibani ngasigi thoram adu Manipur lenga ki maruiba minister MLA singamadi makok thongbu official kyana saruk yadun ahanba Manipur Rifles ki basket hall pangthoki thoram adu mari leinana Chief Minister wangang ladun hai kumza English ngamaga samapan humdraga mathoigi ngasigi numit asida India gi lanmisna Pakistan gi lanmisingbu maithiba piduna Bangladesh pu Pakistan gi ningtam phangankibani numit asi yamna maruiba mani ningthina plan auduna Pakistan India landar khiba India na numit taraga humdoi nigi manungda lan ngamduna India gi mathauna maring jeladu malemna khangankibani matamadu da India yamna mapangal kan laiba oikhidi ngashidi India hanagi India du natre Narendra Modi na India gi Prime Minister oiraba matungda India si malem gi mapangal kalaba laiba moirakli laiba sida singnarak pasing thauna leina mayung yaba ngamlakli mamangi lengak singna North East region gi miyamna yenglamba miyeng adu Narendra Modi na Prime Minister oiraklaba matungdadi region asi yamna lumna lawrakli haiki Chief Minister na makhatana phongdokhibadi India bu ngak senbada Manipur masa singna laiba sigi defense service ta thabak tawduna laiba sigi dama kathokpa magaloinana saryakhi makoi singa dubu ikai kumna bu utpoina makoi gi ningsing khubam ama atuba matamna sana ba lengang na thabak paikali masigi damakta lengang na lupa crore ahum kaithoktuna thabak paikhatpa hore ningsing khubam masi mathang sahi kumza English singaniga kungu humdoigi January kunga truk phawgi manungda loisinna bohonari haina Chief Minister na phongdokhi ngasigi thoramadu Chief Minister N Biren amasung Power Minister TS Bisurjin chief case amadi president oina saryaki panbaya badi kumza English singama samapan gu humdraga mathoigi ngasigi numit asida India na Pakistan bu maithiba piduna Bangladesh pu Pakistan ki ningtama phangankhiba numit asi ningsingduna amadi lanpamadu thawaina pontha pikhiba Indian Army ki personal singadubu ikai kumna bu utpo oina India sinba thungna thauramasi sei khudingi pangtoktuna lakhibana hain spali makasa tharak poina to papawmana Manipur gi oina ifut chamagi manungda yangkhai gi nithoi kangkhibana turel singni ising phangdabigi awaba mayuk narakpani Dr. Brajakumar Manipur gi turel singi horak moiriba singi sarukta hauriba upal wapal lepa leitana yan thalakpadagi asagbu upal singna nong taba matamna ising lupsil horaga ikang matamna tapmatamna thadoktuna ifut singda ising phanggadaba adu haujik mapung phana phangba ngamdre Manipur gi oina ifut chamagi manungda yangkhai gi nithoi kangkhre masina Manipur tampak phawduna seliba turel singda ising leitabadagi miyamna ising phangdabigi awaba mayuk narakpani haina Environment and Climate Change Department ki Joint Director Dr. Taurangmup Brajakumar na pauksi siga wari sanaba matamda phongdorakre makna hai Manipur si mapung phana nong phajana taba lamdam ama oiri adubu nong tabagi mong yamna khetna tai madudi atenma matamda nong kana suba paksana nong tadaba maram kharada maset tariba si climate change ki kudamne maduna paksana nong tadaba maramna lainungdi ising tungsinbagi sang aduki matik wali singdagi sen tarakpa ising lokta tarakpa matamda phajinana bu upal wapal phajana hodabadagi ising phajinba ngamdaduna thuna yangna senthaduna ising matam kuina tungduna leiba ngamde masina lainungdi ising isiel aduki matik tapthali maduna nungju haba matamda singdagi lokta sen tarakpa ising phajinana ba sekdam kya marum saba madi upal wapal kya loki sarukta thajinba mathautai haiki mangna hai lainungdi ising phajinduna thamhauba haibasi Bank ta paisa tungsinduna thambaga samhanai lainunggi ising marang kaina lairabadi isingi mathau tarakpa matamda lauthokningba matamna ising lauthokpa yai adubu lainungda ising tungmagi chang ase aduki matik handakre nong tarakpa matamda nonggi ising asi sadni phudi lainungda phajilaga thamaugadabani hainasu pausna makhatana phongdorakli atopa pawmana Jiribam district ki khangatlaba lawmi beneficiary kungamari da water pump set khusinakre
प्रधानमंत्री कृषि सिंचाई योजना PMKSY की मखादा जिरीबम की विद्यानगर लैबा केसनुट डेवलपमेंट ऑफिस CDO ना सिंधुना नोमगी ओइबा ट्रेनिंग अवेयरनेस कंपम डिस्ट्रीब्यूशन प्रोग्राम अमा CDO ऑफिस कॉम्प्लेक्स ता पांगथोखरे थौराम अदुर जिरीबम की एडिशनल डिप्यूटी कमिश्नर जेमसन हांगसिंग अमसुम केसनुट डेवलपमेंट ऑफिसर KH संदीप अमदी हिलगार ग्राम पंचायत की एक्स प्रधान एन समरेंद्र सिंहाना सरुयाखी थौराम अदुर मिफम मपु ओइखिबा CDO KH संदीपना फोंदोखिबदा डिस्ट्रिक्ट असिगी मियामना मतम मतमगी ओइना ऑफिस असिदा लाक्पिदुना डेवलपमेंट असिना पाइखलिबा थबक थौराम सिंग असिदा सरुयाबि याखी मांगना मखाताना हाय खनगलबा बेनिफिशियरी लौमीसिंदा पीरिबा वाटर पंपसिंग नियम सुमना सिजिनदुना सथोक लैना पुथोना बहोनमिनसि लोइनना थौरामदुदा खनगलबा लौमी कुनगा मरिदा वाटर पंप सेच कुसनाखि तुंगदा पंपसिंग अदु मतौ करमना सिजिनगदगी हायबगी मतंगदा टेक्निकल की ओइना सेशन अमस पांगथोखि हायदि अतोपा पावमना MCM ना अवाबा फोंदोरक्लि मैतै काउंसिल मोरे MCM की मतम सांगनदगी यूथ विंग की सेक्रेटरी ओइना थौपुरंबा निंगथौजम लाखी मीते अपोक लेखिद्रवे एन असौ मोरे प्रेमनगर लेखाई वार्ड नंबर 4 लेबा सिनंगरांग डिसेंबर 15 मासागी अनाबा मदगी मनुंग मतम सादना लेखिदबदा मोरे द लेहौरिबा प्रजा सिंगी मुछिलगा मैते काउंसिल मोरे खानंगपुक अपनबा नुपिलुप एमसु टेक्नोपाल डिस्ट्रिक्टना थमोइसुन अवाबा फुंदुरक्ली MCM की पब्लिसिटी एंड इन्फॉर्मेशन सेक्रेटरी न थदोरकपा अवाबा फुंदोबगी सिउल असिना हाइदिबदि एन लुसिना मनुंग मतम सादना लेखिदबदा MCM की ओइबा थबक थौदा कया मेंशनबा ngamlaroidaba अहोबा कया अदुमक लेहौरगनि एन लुसिना लेखिदबा सिदा इमुंग मनुंगना थेंगनरिबा अवाबा मदि अवाट पसिंग कया दसु लुपसिना मतम सुपर सरुक याजगनि लोइना थमोइसुना अवाबा फुंदुरक्ली लेखिद्रबगी थवाइना मापुगी खुयादा इंगना सिगना लैरुबा ओइरसनु हाइनसु तैबंग मापुगी मफमदा थाउनिजरी हाइदि अतोबा पावमना कोकिलल हौब सिंग लेंगा खसथरिब सुगी एग्रीमेंट खुदक हांदोकदबनि हाइना ngasi iroi semada wokan mifam pham khraidi लेंगा कोकिलल हौब सिंग सथरिबा सस्पेंशन ऑफ ऑपरेशन सुगी एग्रीमेंट खुदक हांदोकदबनि हाइबगी डिमांडा ngasi su Imphal West की iroi semada mafam adugi लोकल क्लब की वॉलंटियर सिंग अमदि मैरा पाइबि इमा सिंग wokan mifam से तखरे iroi sema youth development club amadi iroi sema apun मैरा पाइबि लुप अनि सिन्दुना सतखिबा wokan mifam adu saryakiba club asigi president irom folendron hakibda state asida lainga ka su agreements anari kokila hulup KNA KNO KRA KRO na tawning ma tawduna yelomi proof sing akaiwe kya phiri maruina KNA KNO gi lusing basing asi Myanmar masa oibana Manipur gi singi mafum kya da Myanmar masa kya lona pusilaktu lehli madugi mathakta aran ba thong kya sathaduna senglaba lefam len yauna lamkhoi kya koki gi lamni haina hairakli asigumba thawong asi thingna phalenga na thuba matamda Myanmar masa lusing ba KNA KNO KRA KRO gi su satnaba toknaba thabak paikhatpiu mitop kya pusilakli besi thingbiu so haidi atopa pawmana Manipur haukiba Bangladesh border oiriba North Tripura gi Malaya khul leiriba mitai pangal sing amuko gi lusing singna hakthengna unaduna igi khungul likhre All Manipur United Club Organization amuko na Manipur haukiba madi Manipuri lolna mamalul oiba mapal na khundari ba Manipuri singi khungul libi saruki manungsana makatana satharak boina Indo Bangladesh ki khamthengba border oiriba North Tripura gi Malaya khul khundari ba mitai pangal singi manakta satun onakre kongsat adu amuko gi president phairoism nandoluwang advisor Yangso Song Koireng vice president Thambok amati assistant secretary Ningthaujam local Mangana sarugya kian amuko gi secretary publicity Laishram Krishna Kumana press tholakpa sirul aman hai sirul asin hai Bangladesh ki border oiriba North Tripura gi Malaya khul satuna khulgi marueba ahalamas oiriba matamamagi Mohanpur Gram Panchayat ki pradhan oirambadana government selected chairman of Mohanpur Panchayat Kamalpur subdivisions block Salma Dolai district amadi Work Board Kamalpur Subdivision gi Chairman su oiriba masagi sai marfuga taruk muk suraba kainong mayum Muhammadin ga unaduna warisanakre
Malaya khulgi mitay pangal sing unaduna nungsinabagi apunba lising ama saganaba honaba duda Thajabam Ismails Kamalpur na mating pangki Manipur gi mapalam na khundari ba mitay pangal sing matam kuirabagi mamang nagi tungan phibam kyadigi mamalebak Manipur thadok tuna sakrabasu mamalul oriba maitay rolasi yamna mek sing nangangli khangli amadi Pangal nupi singna maitegi fizul adamak sizinari North Tripura gi Durai District ki Malaya hariba pangal gi khulasi punna yum sanimuk leibaga loinana mi sing lising ama hena khundam phamni kaino mayum Muhammadina Malaya khulgi pangal sing aduna mapamatu khundara khiba madi thengthang anirakta lal gi setting nangduna lanjena ruba matungda amuk halaktuna khunda khibina hanis pungdo khiari Atopa paamana Singju Festival gi poster campaign haudokiba loinana promotional event singsunga silakthokre Singju Festival 2022 gi poster campaign nga seyu pung tara taba matamna Imphal East Jilla Parishad ki adakhya oibitana tana festival gi chairman oiriba P Bimola Devi na festival pangtokpum oiriba Ibudau Marjingi Masaikon haingang da haunabi matungin haudokre Poster campaign haudoki thoranga mari leina festival chairman P Bimola Devi na phongdokibda December 19 gi mathang segi January 9 phaw numit taragani thoini supna pangthokadariba taruk suba Singju festival si leba myamna sogatpiu festival sigi manung sana nat kyoeba thoram kyas pangthona ba semsari festival si dalamdam sigi pungi sayamadi jagoi gi thoram pangthokpining singna festival committee da popi birapu yaganaki festival sigi Mawoina pangtokadaba promotional event singsu festival sigi convener Rakesh Norem na lebak miyamda laukthoktu khangan ki soidi Makasa tarakpoina to papamana Manipur lengana sembidraba jiri tipaimuk road miyamna sem hauragani manos heng December 13 gi hauna jiri tipaimuk Zeti road si social work tawduna atuki matik phatraba lambi paring si sem bahoragani masida jiribamda leriba civil society organization prajamia mamadi employees singna support tawbi haina Barak Brothers Unions PBU gi president Manoj Singana ngasi jiribamda pawmi singa unaba mara phongdokre pawmi singa unaba tuda BBU gi president Manoj Singana makhatana phongdokibadi Manipur gi chief minister amadi MP lai sem sanajabona tha ohungi manungda Zeti road lambi sem lagani hairam bani adubu sai pharakadara phawbada lambi paring si sembidana leire loinana jiribam kendra gi ML Asabuddin hangluba matamna su mathang thara semgani haiduna leire Manipur lenga ki sabka sat sabka vikas haina tawribasi topiro aikoi praja miyamna lambi sem lagani haina phongdoki pawgi mipamaduda executive member Dipon Das amadi Kinojit Das saryaki Atopa paamana Sandel the Hill Leaders Day tharam pangthokre District Administration Sandel na Sindhur Sandel District ki oina su Hill Leaders Day amasum miyamgi numit tharam district asigi DC Complex Sandel da leiba Multi-purpose hall mini secretariat tuan tu ama department singi stall sing hangduna ngasi pangthokre tharam adu da district asigi miyam da arai mongda lenga angna paikhaliba kana thabak singi kana basing phangan kiba loinana district asigi tuan ba mafam singdigi lakpa miyam gi wakat sing lenga ki mari leina ba authority singa phamina duna wakal taminaki ngasigi tharam adu da DC Sandel M Rajkumar ADC Sandel amadi Firoz Khan SDO Sandel and Pritam Mamadi District Asigi DLO Singsu Saryaki Haidi Amaramdana Lenga ki order ngaktaba private school sing lenga ki recognize kakadabani KMWO Saliba Sahi Asigi oina February tha phawa class taunaba education director na thokiba order gi wangmada private school kharana new academic section 2023 gi new admission toramba Kangleipak Minority Welfare Organization KMWO gi thongmi singna thengna yaure haina organization asigi publicity secretary Rajiv na press thokpa sirolaman haidi sirolasin hai Thobal district ki manung sena leiba private school kharana school punamangna Manipur lengana thokri order ngak ta boina lebak miam du uhalakpa si lebak thibani haina organization asina lodaba ngamloi sei sigi final exam lusilaga topa maming thonjelaga new admission to holamba simhairoi singa madi parents sing da apang basi bathawong na hena lawi hairibi school khara si makhatan school singa sida new admission to hondaba haina organization siga yanaki maduna makhatan iramda masida lairiba mairoi sing punamangna lenga ki order nga na sana basu organization sina puning sing silakli siorla sin hai ngasi gi lenga na apapa mairoi puthokna ba apapa khunai ma uhenna ba honarakliba sida CSO kaya na su support tawribani maduna masiki mayokta private school kharana lab libasi atupda higher authorities na miyeng sangbiyu amadi
school recognition kakadabane hari loinana mahairoi sing pungning langtakna na ba honabigano loop asina iramda Manipur gi mahairoi sing da yengsin bagi thawak sa thagi gani district ki ZEO singna mahairoi sing da akan mamiyeng sangbina ba loop asina so appeal torakli makasa thara poina masum loisilak poina ngasigi sanga express ki editorial kalam mem na thamjage loina na hojik pau pathok sari gi pungkham sigi minute tara gi mamangda se minister N Biren sangana ma gi social media Facebook page ama oidi ma account gi thadorakpa yamna nungai ba update masang tang mem na loisilak poina mem na thamjage mem loifu miyeng tamina si ngasigi thamkhiba ngasigi sanga express ki editorial kalam hana mem na thamjage December taragani pan final Hauzik Malem gi miyam na khawrang na ngai nari basi atai kari amata oidaroi lakliba December taragani panasi sungsoi soidana oiram lagani haina khali haireba numit asigi numidang pung nipan makhai Indian Standard Time dani Qatar na yumbu oiduna sathariba FIFA World Cup 2022 gi final sanagadori basi Malem gi miyam na khwaidi gi pamna ba sanabigi kumai sigi khwaidi gi maruiba match asi defending champion France amasung Argentina anigi marakta sanagadori bani match asida France ki Mbappe amasum Argentina gi Messi ni gi marakta akan malamba tawnagadori bani sanaru ani sigi matik mayana kanman khibana makoi gi leiba ki mamingna maning de lehoraga makoi gi mamingna mamangda thagalaga sakhiduna makoi ani gi mamingni hena sakna sonabagum tawri bani ta siengna hairabada footballer amagi punsida lining oisariba sidi magi leiba ki mut siladuna FIFA World Cup ta amtang saruk yaba phangjaba haibsini adubu malem gi leiba punamangna saruk yabadi yadabanina qualifying round kaya thamlaba matungda madura mai palaklaba team sing adu khaktabu FIFA World Cup ta sanahalibani hairiba paringa sida handaki Qatar na yumbu oiraduna pangtholiba World Cup asisu pangtorakpani ngasidi Qatar FIFA World Cup asisu lusilakadore haujuk waliba match haibabu third place ki match ka final match ka ngairabani final match asi Argentina amasum France ani gi marakta sanagadaba hairiba leba ani sigi manungda amanadi sungsoi soidna season asigi mapu haibudu oiragadoribani Temani sigi manungna kanana group asigi mapu oigadagi haibisidi haujuk kana matana haibenga manati match loiba matam adu khaktada khangadaba wapamni maram misina hairiba pungpham asi phaw miyamna ngai minarasi haibu wapam asi thamjari FIFA World Cup asi kumja English ngamaga samapan kunthra dagi ahan boina haurakibani ahan haudoku season asida Uruguay na champion oikibani masigi matung kumja English ngamaga samapan ga yangkai desu Uruguay na champion oikibani nakala marom da handaki final asida su sanagadoriba France na ahan boina kumja English ngamaga samapan maudra ga nipanda champion oikibani masigi matuna kumja English ngani ga taraga nipanda mai pakna defending champion oina lairibani nakala maromda amu Argentina su kumja English ngamaga samapan ga humdraga nipana masum English ngamaga samapan marfu ga tarukta anirak champion oikrabani champion oibigi masing da handaki finalist aniesi manana di leidi haibabu France kina defending champion haibadu oibana maram moiraga handaki final asisu makoina laugani haina expert kya mana panaribani aduga nakala maromda Argentina dana hauji ki football gi taibang malem gi miyam khwai gi pamna sanaroi am oiriba Lionel Messi yauribani mahakna lusinglibani December taragani pan gi match asida ma ki aroiba World Cup ki match oigadoribani aduga haujik leidiba Messi gi form amadi Argentina gi strength asida leba asina su World Cup asigi mapu oiba ngamlaba yai haina su expert kiana panaribani adubu matakta su panjakraba cup asigi mapu karamba leban oigadagi haibisidi December taragani panda khangminagadoribani handaki Qatar World Cup asida sarugya ki team kuntragani thoi sigi manungda singthani oiba performance pikiba lebak singi manungda Morocco Japan thoidongna panbiyai Africa Mahadis ki lebak singi manungda World Cup ki semi final sanaba lebak Morocco noikre semi final da makoi France ki mukuta maithio khibani duga Japan group E Germany amasum Spain ga punna tamina khibani football masana gi lamda thoidok hendokna asokba mafam kaladuna leiriba leba ani si Japan gi mukuta maithiba nangkribani
aduga kumja English ngani World Cup matungna South Korea su World Cup ki phambak ta halaktuna rounds of 16 gi thak phaw yarum khibani asiguma malem gi miyam na khwai gi yamna pamna sanaba gi kumai sigi Croatia mas Argentina ni gi marakta sanaki ba match gi horaga Manipur gi Chief Minister nong thombam Biren asobu thodang lawraduna board asobu screen tawraduna miyam ama yenghan bi khongthang su lakholakre khongthang asimakti footballer ama oina horakibi en Biren gi asobu credit amani haidaba ngamloi Chief Minister masamaksu Argentina gi Messi gi asobu fan ama oibigi mami magna social media ra thagalapa posting na su khangmamli matang shida miyam puna mangna khangnar wapam mapauksi isina su thamjari handaki World Cup ki final match asina Messi gi aroiba match oigadori bani haibisi matakda su panjakre maram asina Messi gi fan kaya amana ma ki aroiba World Cup asida cup asigi mapu uhenning gi apam social media gi site sing the lep laitana thaganarakli Makidamak thauninari lai ningnari duga nakalamuramda Messi ga akan malamba oriba mabebe gi World Cup ki trophy thangat pangam khrabani taseng na hairabada handaki final match asi harau minoki makai phangmana tragana kupna launa bigi numit amadi soidana oiragani haina khalle haina su pausna makhatana fongdorakli football nungchijaba singi oina yamnamak nungaiba pawma hairagadi Chief Minister N Biren magi social media Facebook page thagalapu worolamani Miyam gi interest yenglaga handaki World Cup final match asi miyam punna yengminana bagi tanjama launana Manipur Gov.na District khudingmakta live kapsagadori miyam punna yengminasi lakpiu haidi ahanbada Imphal East amasung West ta board ani subada Kangpokpida Conference Hall SHADC ahum subada Tamenglong Apollo Ground mari subada None Longmai Multipurpose Hall manga subada Senapati Public Ground taruk subada Bisnupur Kiamba Ningsing Sanglen Tare subda Thawbal mayam mahumni ahanmada Wangjing Kudompokpi Lampak ani subda Okram Lampak Community Hall ahum subda Athopam Awanglaikai Community Hall Nipan subda Jiribam DC Office Ground Mapan subda Ferzol Community Hall Tara subda Chusampur Multipurpose Hall Mini Secretariat Tuibong amasum taramatu subda Kamjong Town Hall Taranithi subda Sandel DC Office Complex Lawn duga taram de subda urkul mafam anini ahanbada District Forest Office Complex ani subda Langdang Khulen Community Hall aduga fazaraba football masana asidagi hard work teamwork amadi discipline kiyama tamjaduna aikoi punamak na Manipur gi sakhot lamjel da saruk yaminasi watpasing hapnabasu khonajari haiba Chief Minister ki post myam na share tawjari adu hausikoi nadi myam paw sisu matang sa lusinjarage myam pun anaba update ngaminasi